Times of Manipur TOMTV ki The Morning Talk Raising the Voice miyang tabi na kwai punamapu taram nokse. Ngasi impan da phongli tongan tongan pawsi singda kari karma pawsing maru pawsing oibi haibadu miyam punna khangmina na bagawi tanja dong tong han bani lojage. Impan da phongli pawsi singi manungda lamjingba times ta laman khumning bi wakhalo na stage wanglom da sangsin bada thengtha hale haiba chief minister ki wafam akoi han pawin phongi adu makhata ga pawsing da minister SANALEIBAK disqualification tawgi judgment reserve taw khre ha pawmusi yauri. Atop makhata ga pawsing da phegok ta ki khongjong na lenga ki college sin da song na kai ba pire. Manipur ki ahan film city Europe yum tamkhre ukhul district ki district janseng thabada chanawang pham ama oiri have health minister NINGOMBA ki wafam ko to phongi atop makhata ga pawsing da nupi ama masak khangdaba sing thang yalam madi laikan nakhre miyang im pham khre orep lokre have pawsno akoi lamjingba times ki ahan lamai da phongba mapung pawsing oiri makhata rakpada irei pak pawse da BJP na phurup amatagi lining da mirai khiba leite lengak asina miwebegi mamal khangna lengak li have pawse na han pawre adu makhata ga pawsing da MLA SANALEIBAK disqualification ki final hearing pangthokre judgment budget section matung da lauthok laba yai he pawmus yaure swine flu ani thengnare he paw yauri Tamilong da put seti drive sa thakre nongmai caption kre he pawse na irei paki mapungwe pawsing oiri Huyalan pawse dana speaker ki tribune and sathrakhiba minister SANALEIBAK ki disqualification case February 23 pawi manungda written argument sing pikhlakna khangan khrei haibasino pungwe pawre adu makhata ga pawda masoi tanabana sakhatpada apan mapi bidantana afaba purokloi haibasi minister gi wafam ko to phung paw musi yauri makhata ga pawsingda sakhangdaba singna mioi amana nupi ama thang yalam madai thang yalaga hatna bo honaramle coronavirus sample ahumdi negative oibgi report lakle suranjoy IMC gi manungda satnaba PMAY ki beneficiary singda ahanba installment piba hawragani heba pawse na huyalan pawgi pungwe pawsing ori SANALEIBAK pawse dana speaker ki tribune anda minister SANALEIBAK ki disqualification case judgment reserve tokre February 23 paw da iba argument pisilakna ba speaker na khangan khre heba pawse na ahanba pawore adu makhata ga pawsingda Manipura mioi ani swine flu positive ore Dr. Rajo coronavirus ki case leite atop pawsing da maw ma sakhangdaba sing makok thang yalam le lengak makhung nomlobadi thabak tobungam loi CM haiba pawsina ekoi SANALEIBAK pawse gi mapungwe pawsing oiri Sangai Express na disqualification gi case hearing chathakre judgment reserve tawnu thamkhre haiba pawsna hanboire aduga makhata ga pawsing da coronavirus Manipur da confirm tawraba case amata leitri mioi taruk ki sample tarubada ani di swine flu oire confirm tawrokle anaba lising kul chatruk humdrag mapal asiba samri kuntaret farakpana Satrat Tramathoi have a power musu yauri. Though Poppy Pambi and Thatkre Film City State Bender like a Nakre have a pawsing to Sangai Express ki Hamalamai Punga pawsing oiri. Pongno Pam Pawsidana, SANALEIBAK disqualification case judgment speaker na reserve to no Tamkre have a paws na hanbo ere adu atopa pawsing da coronavirus ki aki to jumbo leading a select swine flu ani confirm ore. Coronavirus the secure mi samri kuntruk sukre laisat asina leba kun henba sandorak le have paws na mapungwe pawsing ori adu at makhata ka pawsing da water resources na Sanba Premi Kongi Wall MLA Sushindo na Tugai Kre have paws yauri atopa pawsing na Chief Minister na Ilmun General Conference Saruk Yakre go to village ani suba face horagani have paws yawi adu atopa pawm da bebishna misi CBI na tigalakpa ani suba thagi report court pikat kre have paws na koi pokna phongge pungwe pawsing ori Naharol Todang Pawsedana, Howlok from Kangdaba Kanglup Sing, Malem Ikai Kumnoroi, Equi Masel Marakta, Maset Tanabana, Malem Manglom the Sanction Mangamloi have a sip minister. You are from Koto Fongi, Edo Makata Pawsing the Manipura, coronavirus ki, test Takiba Miwi, Ohungi report lak with the Ani Swan Pruna Naramle, Dr. K. Rajo have Pawms Yori. Atay makhata ga pawsing da ikoi laik ningthi tamsi haiba campaign gi makhadam hailoi sing da survey toragani MSF have pawm yauri adu atopa pawsing da higher secondary exam da not exam da nataba pambai sinrba sing sab action lakhut kani mantri haiba paw yauri adu ukhul gi ringui village the film city shanaba urep yum tamkhre have pawsna akoi narol thodang gi han malamai da pungwa pawsing ori aduga akoi iroi loirakpada Eastern Express da CM na thado phurup ki Ilmal Sagai General Conference Howdokre go to village ani Hauragani Uwa Paksana Janthat Labadi Isau Power
थकप इसिंग फाव थकप फंगरoi है चीफ मिनिस्टर की वाफमनी अखोई कोर्ट ऑफ फोंग से अहम पाव अनीसुब पाउसा अखोई स्वाइन फ्लू द पॉजिटिव अनी थेंगनरे है पाव यावरे अदु मखा तरकपदा एंटी डिफेक्शन लो स्पीकर की ट्रिब्यूनल मिनिस्टर श्याम कुमार की डिस्क्वालिफिकेशन की राय रिजर्व तौखरे है पाउस यावरे मखा तरकप युमनाम पालो की थोंग ठिकादाना थबक ठिकादाना थोक तौबनी चेराक पीबीयू बीजेपी है पामुस यावरे अतोपद हक्सेन की नियम गाक्तब पोट योलिबसिंग सो कोस नोटिस थाखरे होटल थिंजन हनखरे है पामुस यावरे अदो अतो पामुना MSF की एजुकेशन कैंपेन मखा चथरगनी है पाउसना ngasi इम्फान द फोंगलिबा पाउसे सिंगी मपुंग ओयो पाउसिंग ओइरे ngasi असिगुमलबा इम्फान द फोंगलिबा पाउसे सिंग असिगी मपुंग ओयो पाउसिंग खननबि दमक्ति काई खुनजरबा सनालेबाक पाउसे की एडिटर हेमंतकुमार निंगोंबा अखोगी स्टूडियो डेंक्सिन बिदु लेबिरे तामोबसु तराम नौसरी थगचर तामो ngasi अखोई इम्फान द फोंगलिबा पाउसे सिंग असि पुन येंग मतमदा अखोई मिनिस्टर श्याम कुमार की अखोई डिस्क्वालिफिकेशन की अखोई फाइनल हियरिंग गरांग पांगथोखिबा अमसुंग माकी स्पीकर की ट्रिब्यूनल ने सचखिबा हियरिंग अदुगी अखोई राय फेब्रुआरी 25 फाउबदा रिजर्व तौर थमखिबगी पाउ अखोई मपुंग ओयो पाउसिंग तोंगान तोंगान हेडलाइन सिंग पिनरगा फोंगे अदु अखोई बजेट सेशन जो असेंबली की अखोई लाइबा तांग 13 दी हौगदबनी अन ओइरेइबा अखोई ngasi की स्पीकर की ट्रिब्यूनल रिजर्व तौर थमखिबा मिनिस्टर श्याम कुमार की केस असि अखोई बजेट सेशन लेबने मखा ताना बजेट सेशन मतुंगा राय से लाउथोकद्रा है मियां थाजनब लेनरी मसेदी तामो कई येंबे अदुगा राय से मणिपुर की राजनीति की कांगलोन अहोंग लाकद लाओद्रा है चिंगनबदी कई ली तोान तोान MLA तरागा निथोइना अखोई कनोदा श्याम कुमार सी कांग्रेस की सोंथोगा बीजेपी दा यावखिबनी मंत्री ओइखिबनी ना माबू अखोई 10 शेड्यूल की एंटी डिफेक्शन 10 शेड्यूल से एंटी डिफेक्शन लो निको सिगे मखादा डिस्क्वालीफाइड तौबियो ना कंप्लेन तौबनी कंप्लेन सी मतम सांगना तारक्ते हैना हाई कोर्ट चले दे हाई कोर्ट की सुप्रीम कोर्ट यौरे सुप्रीम कोर्ट यौर कांदे सुप्रीम कोर्ट ना अखोगी कन स्पीकर दा मोंदा सेक्शन ऑफ मखा फोंदोरपनी अखोगी स्पीकर ना सिगी कन डिस्क्वालिफिकेशन केस है श्याम कुमार की मतांग सिदा अखोई सयोल मरी हाइतारे सयोल मरी की मनुंगदा नाकी ओइबा कनो म थम्मो हाइबनी मागी ओइबो ऑर्डर म थम्मो हाइबनी डिस्क्वालीफाइड तौरे बो हाइरे तौदे बो हाइरे थम्मो हाइबनी मधुगी ऑर्डर न करिगम पेन तारबा चक मानब कोर्स दम लाखबा यानीना हाइबा पोलमनी हाइबा ऑर्डर से थोखिबा ऑर्डर से अखोगी कनोना स्पीकर की ट्रिब्यूनल ना फंगबा मतमदगी सयोल मरी हाइबनी नुबी कोनी पानी मींस था अमगुम हाइबनी को अदुना सिगी मतम से अखोइना येंगदोइसी नहान की कनोगी कनोगी जनवरी की तांग कुन मंगा से कुन मंगा सिदा स्पीकर की ट्रिब्यूनल दा फंगे चेस अदु रगदी जनवरी कुन मंगा दा फंगता रगदी फेब्रुआरी कुन मंगा दा थाम फाइ अदुगी नुमि निनी सखलगदी कया लेगदारदी कुन मंगा दे अनि हाजो कुलुम दोइ ले सिउ मंगदा मतम मपी अदे नोमा हनिनी हेदो खोतोपा या अदुगी दम माइ कनो ले यरम बयाइको अदुना जजमेंट सी अखोइना कनोगी उजि तांग असेंबली की कनो फमजि तांग 13 दि हौदोइनी 13 की मतुंगदा लोयरगांदा गन तौनी ना हाइदोप याइ गाइना ना और नतगना हाय हाइदोप याइ बसी वखलना सागबा पोट ओगनी मदुगी दो अखोई ट्रिब्यूनल दुना मतम साबा येंकांदा मोंग साबा येंकांदा आई लाउथोरकने न खली अनिसुबदा अखोगी मसिना अखोई मणिपुर की पॉलिटिकल कनोदा पॉलिटिक्स ता होंबा लाकद्रा हाय पोट अमा लाई अखोइना हौजी येंदोइसी स्पीकर की ट्रिब्यूनल दा MLA पुन निपानी कोइन केस से मायोंगनदिसे अमना श्याम कुमार गिनी अदर अतोपा मना कांग्रेस MLA तरेत की यामी मोइ तरेसे अखोगी वाई सुचंद्र यावरी पौनम बोजेन यावरी ओल खोय यावरी खेत्री वीरेन यावरी अदि सिंगी अनि यावरी अरा यामी मोइ तरेसे पुन निपानी निपान से हाना कांग्रेस ता कारप ngakta ni mayam le khangbi हाना कांग्रेस से पुन्न कारमेसी कुन निपान कारमनी कुन निपान से मोइ निपान सिना बीजेपी दे यावी हाय यावदी हाय तौरगा होजिसी कांग्रेस की ओइनदी मसा सेंगना लेसी MLA कुन से हयंग स्पीकर की ट्रिब्यूनल सिना माना करी तौरकदोनो करी लाइ तौरकदोनो हाबदि अखोय खंगदे होजे कोनोगी दा श्याम कुमार गिदी फाइनल हियरिंग लोइरे मागिदी मखा तानगाय लेत्रे मागी रिजर्व माना लाउथोकदे बकनो से असिन लोइरे लाउथोकदोसिदा अनि हतनी खोइन येंबु यारसी अमना डिस्क्वालीफाइड तौरे हामा और नतगना अमना डिस्क्वालीफाइड तौबो यादे हाय पोटमा मरम पिरकादा अनि जक्तनी अदो मरम सी हान बगी तो तौरे अखोगी कांग्रेस ता अमांगबा लेते गवर्नमेंट स अमांगबा लेते अमम ओइना बनिना बको अदुगा सी लाक्तोसिना अकोंबदा लाक्तोसे करिगुंबा मसिना स्पीकर की दा मागी कनोसिदा पेद्रगदी अमु सुप्रीम कोर्ट लाक्पया पोरा मनिना
tangdu leita da port ama speaker gi tribunal ga court gi matang da ma lakadra adu potu ai speaker na pamam ga pamoidra habdu di ai hojik thambe yati aduga MLA taret amaga masigi sina karigumba film taraktraba disqualified tawre hargadi khoi honorable chief minister N Birena lusingba government si MLA nipu na lenga ini lenga sida nipu nga ko sida nipan khairo ki taragadi kunthra ga ni thuk ngai kunthra ni thunga kan amana congress na kun le hudoi ne kunthra ni thoi kun ga se NPP की MLA मरीगा NPF की MLA मरी सिगा अनि सिना करिंग बनी पांच सिना करिंग बई यात्रबा सुना कंदा कांग्रेस सुना संगनि संग तारगदी गवर्नमेंट सि लेती अदुना सिगी अकुप्पा पॉलिटिकल की ओइबा मागी नंबर गेम जिंगजे पारकांदा अखोगी गवर्नमेंट ना कमाई तोना खोंग थांगदोइनो हाय पोर्ट अमा देन अदगिदी कांग्रेस ना कमाई गवर्नमेंट सेमगदोइनो हाय पोर्ट अमा सिम अखोई याम यंगना बताय अखोइना अरोई बताई ना हाइजेनिंग बदी सेंटर द गवर्नमेंट पाई ब गवर्नमेंट से आई डेमोक्रेसी की नंबर गेम्स तदी बो को बीजेपी सो असुम बताउदी होय याम असुम बताउदी अखोगी मरुम कोंबिदा अखोई काला काला सागदा कानबा कादा पंचायत साय दो अदोगी फिल्म द तवी अदुना करी लाके हाबदुदी येकी बतारे Tawon makha tarak pada hoi malem gi miyam subi painari ba hoi leina am hai ta di corona virus ni hoji hoi ha thengnari ba mi mishing shi gi ba khoti ba china adi hor pugi ado hoi lamdam si gi rendi hoi china adi helaki ba mi teru ki sample hoi health department na thawa matam de sample teru ti munga ani di swine flu ne ba confirm tawre ba hoi health ki director rajo na lauk thokre myam da du leina ki mai kai di gi hoi hai ri ba leina si sang kana ba tongan ba lokhat pom thopposition thorang sing lokhali Serak sida hoi swine flu di lam lain like kan nabung amle matik chaba hoi manam kan hoi hidak lang thak leire mi pai ngai oide ma hoi treatment pili matung na masam thai mium da halan khre na hoi rajo na phongdo ki bongrang wa phom hoi pawche sing report tawi adu hoi sai ni ba swine flu chi la e ba khangabni na hoi swine flu section ningai oi bam su leire adu corona virus la oi hai ba tamung am damina bun ani mo section mina ma thau tabra hai ba sini lai si masai da health department ma su miyam na kai thawdang lo huning bulai kaironi issue si ani ni amana swine flu ni then amana coronavirus ni laiba meeting si anamba ngasai test taw si sainarom dagi halakba meeting anam boina tawi ada swine flu si manipur da harna re haragadi swine flu si akhoi gi atmosphere hai tar ko sida masi virus si pairaga le na khoi lobi ai adagi atopa amana akhoi bird flu hai ma wali bird flu su lakini bird flu su matam yoksala ba si so adum akhoi gi raksida masi kano si virus si leiba pot amani ado laibak phabam na hai tariko ngasagi mayam na uji habiriba ani positive oye na hariba swine flu je swine flu sidi anamba oktagi horokba kano oy banina mana miyob da sandrok pasi oktagi sandori haba pot aman lai banina ok loibaga mari leinai khara luna nana khoi loiba tai ade singnaba leraga di mi changdaba khotaba khara yengba tai ko aduga khwai lu khwai lai bana mu khoi kano sidi corona virus sidi madi lying boys hobo ngamde aduga ojiki ain laiba hajeduna swine flu sidi tami flu leire guli se ko adu mayam leibani na bat flu gumba sidi lying bangame mi sian da bangame haibani adu samba leina oira bani na thoina pakhaningai oidi haibai wani da adu luridi na bai smakto pakhaningai oidi asu nungai ti mani adagi di magi spread yam thuna sandopan masu yam thuna sandok pose asi oiba contact longna bani na anna magi longna bagi mo matau du di samana bani na akhoi na corona virus ki section base siga swine flu ki section base ka sab mane ado manipur su india si su amagano mane yamna danger gi mafum amu oira bani hojik se ahum go positive oire na kera da oi hai jabai wani aduna manipur da su oi bi ai amado oi bi ai aduna akhoi yamna section bagi tangai phadaba lei section basi akhoi gi kano se maruina health services se masina lokhaliba thabak sing se matam gi akhoi yangsin ma changi akhoi kana complain kar kai laki complain laka da complain mai lekan se line hokbe da swine flu eram bi bat flu eram bi ha bana ta maram di ai eman na re har ka ibani phami na se na do ne na sandok ko ne am tu ne magi imung sandok ko ne ma sandok ko ni ade manga da gi tara da gi no akhoi kun da gi ni fu na si athu ba da sandok ke de pot amane sigi sandok gi param ji yam thu bani na akhoi na yam section bataba adun na jingai da section by basna phai hidak pothokri bani hidak leitri bani ado ma immune system aphaba mi daji to dona ma si dabadi yai adurasu masina akhoi gi masa sonbugumba adagi di laina hana laibugumba immune sonbasingje masida di mana ngakpi ba tawoi da bani na akhoi section hosi na ai hajani hoi ta
ꯑꯗꯣ ꯃꯈꯥ ꯇꯥꯛꯄꯗ ꯃꯈꯥ ꯇꯥꯛꯄ ꯄꯥꯎ ꯂꯧꯈꯠꯆꯔꯕꯗ ꯑꯩꯈꯣꯏ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯩꯈꯣꯏ ꯃꯣꯜꯕꯨꯡꯒꯤ LS ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯏꯜꯃꯨꯜ ꯖꯦꯅꯔꯦꯜ ꯀꯟꯐꯔꯦꯟꯁꯇ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯚꯥꯔꯁꯟꯗ ꯄꯤꯈꯤꯕ ꯄꯥꯎꯁꯤꯡꯁꯨ ꯉꯁꯤ ꯄꯥꯎꯆꯦꯁꯤꯡ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯀꯣꯠ ꯇꯧꯔꯒ ꯐꯣꯡꯉꯛꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄꯤꯈꯤꯕ ꯄꯥꯎꯒꯤ तोान तोान हेडलाइनसिंग पीनबदसु अखोई मसोई मसोई तारगा लेनबसुन अखोई मसेनी मरक्ता चौखट माइकैदा खोंग थांजिनबा ngамoi हाइबा अदगी गो टू विलेज अनि सुबा फेस हौरगनी हाइबा अदगी अखोई फ्रुप मसेनी हौरफम थिरकान अखोई पुन लेमिनसी खोसी हाइबा तोान बा चीफ मिनिस्टर की स्पीच याउखिबा फमसिंग कोटो फोंगनरे अदुदा ngसागी चीफ मिनिस्टर हाइदोखिबा वाफम हाइताई गो टू विलेज अनि सुबा फेस हौरनी हाइबा अदु मिपुम खुदिमकि अपील दि तौरगा लेंगा के माइकैदि सु कांगलुप मसेनी मरक्ता नुसिनहनदबगी थौरांग लखत्तब्रा लखत्प्रा हाइबसि याम सेनवा मी ता तादबुम लेबा चलो फंक्शन मफम गांगा तोान फम तोान वफम पुथोनरप थबक ओइनि पांथोक ngमदबुम तवे अदु मसेदि तमक मा येंबे अखोगी मणिपुर से कांगलुप से कुंथ्रा की मथक्ता खुंदाबा अखोगी मिनी इंडिया मने पिकप इंडिया मने हाय बताय लाइनिंग लाइसोलसु मानदे याम मानदबा याम लै लोन सु खेनबा मयाम लै अदो अखोगी मानदबा मयाम सिंगसे मानबा मना पुल्लगा थमिनि अखोगी हौरक वारी हाय तारे को हौरक वारी सिदगी अखोजी मसिल मनाउनी हायबगी पोर्शन अखोजी पुल्लगा थमिनि पुल्लगा थंबसी करिंगबु मतमदा हे नाथोके तौबु यौरे मसिगसी याम फति अखोगी मणिपुर बु थुगाइननबा सनबा अखोगी सिरोल तौबा मियोय मयाम अमा अखोई सिमरत लेतबा नति मसिगी कनो सिंगसे मोइगी सिरोल से मोइना कामबा मोइ कनो से कोरोना वायरस हेन तमथि जानि मोइसी याम सेक्शन निगाई अदो सेक्शन निगाई ओइबा पोस्टिंग से गवर्नमेंट ना मदुगिदो मतमगी ओइना लक्षण लौदबदगी हौजिकति मोइसी मपांगन कले हानादि लोन लेरमी हौजिकना फोंगना थोराकांदा अखोगी मणिपुर की अपुनबगी सकतमदा सिंगनबा हौरी मागी इंटरेस्ट लाउबी खलाउला मागी कांगलुप की अथगना मागे फुरुप की मागी सागेगी पोट ओइना हौजिकति लाकांदा मणिपुर की अपुनबसी करिनो हाय पोट अमा लाई वहमदुदी चीफ मिनिस्टर ना ngarang थमगिबा पोट से अदुना अखोई मसेलगी मरक्ता मचोई तानरकांदा मणिपुर साखपा यारोय हाबसिमा याम फजबा अखोई अफबा मेसेज अमने नकली अदुना हाइबा वफम से मसी माना सिन्ना हाइबा फजबा नतब अखोई मरिबाग नुसिबगी फजबा वफम अमने ngang नतब ngai थबकना कराइ फाबो उल्लिगी हाइबा पोतो मदो मियाम द खंगबा सुम्मे सुम्मे ngसागी हाना लेरंबा अखोई सिंगमीगा तमीगी मरक्ता लेरंबा पल खरदी अदम अखोई सो निंखाइबा अखोई थुगाइबा न खली सि हाइरगा हाना मणिपुर दा सिंगमीगा तमीगा पूरा लामनन लेरंबा अखोई जबु हाना काइन कौनरमद्रबा गानरमद्रबा थांग पाइ यानरमब्रा हाइबदुदी लेति अदो खरे हेना अदम लेंगाकनसु फगलकपमसु मियोइबगी पुंसिगी वखलोसु फरकपनि फरकपनिना असि फैन खली अदो सिगी मतंगसित लाकपदा अइना हाइजनिंगबसे अखोगी कनो से पावर शेयरिंग से इक्वल पावर शेयरिंग अमा तौरब अदो अखोगी साकथुंग से चप मानना फंगमिना भाई तारे को हाय मखोई तंपाक अमदा लेबा मी अमगा सिंगी लमदा लेबा मी अमगा माइ फम थोको सिंग फंगन बा हाय अदुगा साखपा हायरगा अखोइना इम्फाल दा साखोल सुमाइना उखुल साखकने हायबदी मदुदी यारोय जोग्राफिकल हाइबम फिलरी यारोय जोग्राफिकल की वफन नते नेशनल कैपिटल लेजिदि अदम होनो साने मसिदी न्यू दिल्ली ने साखोल जखोइ साखोल लो हाय यागद्रा मा अखोइ मणिपुर मया पुनो थोग प्रोटेस्ट तौसिने न्यू दिल्ली गुमना खोइ साखोल लो हाय सेबा यागद्रा येंगसेबा अखोइ बंद तौसि यागद्राबा खोइ चराय हनसि यागद्राबा अखोइ लंबी थिंगसि यागद्राबा अदुदी यारोयबा अदुना कनागुम खरना अखोइ इम्फाल ना साखोखरे हायरगा अखोइना तामहौरे हाइबि यारोयबा बेसिक नीड हाइबनि को अखोइना मियोइबगी हिंगबदा संगदबा यादबा मागी तंगाइ फदबा पोस्टिंग से मसिदी सिंगमीसु फंगदबनि तमीसु फंगदबनि हाइबो अदो सिंगमीना फंगो खुदोंग चाबदो तमीना फंगदबसु यावरि अदु इक्वल शेयर तौरकांदा अखोइगी नुसिनबसे हेगलकनेब अदुगा मसिन अपुनबा मणिपुर मा सागरपदा मतेंग ओइगनि थमजे तामोदो अखोइ तोंगानबा पाव अमा अखोइ पुंगना फम पाव सेदसु अखोइ पाव अमखो यावरि अखोइ लमदमसे अखोइ एक दिस पॉलिसी लाआने हाबगी नुंगाइजबा अमसुं वार्ड लेंगाके माइकैदेसु पॉलिसी सेमा कांदा अखोइ तोंगानबा थबक थोरांग क्या पाइखकने वफम थमे अदुबु ngarang अखोइ हौजी चथरिबा म्यांमार दा अखोइ इंडिया अमसुं म्यांमार अनिगे मरक्ता फ्रेंडली फुटबॉल मैच अमनु पि सानबगी दमते अखोइ सानबदुदा अखोइगी एबेले अनि मफमदुदा म्यांमार दा लेरि अखोइ एमएलए अवांगबो अमसुं केलेसिउ अनिमक आदा लेरि हाय अदुबु ngarang एमएलए अनिना फोंदोखि वफम सिंग अखोइ कोटो फोंगे फोंफम पाउसेदा एक पॉलिसी की ममी ताद्रे हेना अखोइ एमएलए अनिसिना वारोवे हाइबदि मोइ लंबी चलिबा इम्फाल मोरे लंबी परिंग फारबा एक पॉलिसी की लंबी ओगदा लंबी सिदा सिक्योरिटी फोर्स कया मन चेक तौदो टूरिस्ट मयाम वहाले लंबी थोंग सेंगटपगी फजना सेंगटरे दो लेमिनरिबना अनिमकी लोनरिबा मायमामस इंडिया अनि मरक्ता
ꯑꯐꯕ ꯃꯔꯤ ꯂꯩꯕꯗꯤ ꯎꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯀꯣꯠꯇꯧꯕ ꯐꯣꯡꯉꯤ ꯍꯥꯏꯔꯤꯕ MLA ꯑꯅꯤꯒꯤ ꯅꯨꯡꯗꯥꯡ ꯋꯥꯐꯝꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯏꯟꯗꯤꯌꯥꯒꯁꯤ ꯑꯐꯕ ꯃꯔꯤ ꯂꯩ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤꯃꯗꯤ ꯌꯥꯒꯗꯕꯅꯤ ꯑꯐꯕ ꯅꯨꯡꯁꯤꯅꯕ ꯃꯔꯤꯁꯨ ꯂꯩꯅꯩ ꯑꯗꯨꯒ ꯑꯃꯅ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯅꯩ ꯍꯤꯔꯝ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯅꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯕꯨ ꯑꯣꯏꯔꯣ ꯂꯨꯛ ꯏꯁ ꯄꯣꯂꯤꯁꯤꯕꯨ ꯑꯣꯏꯔꯣ ꯂꯝꯕꯤꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯂꯝꯕꯤ ꯏꯝꯐꯥꯜꯒꯤ ꯃꯣꯔꯦ ꯂꯝꯕꯤ ꯗꯦꯟ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯂꯥꯟꯊꯣꯛꯈ꯭ꯔꯀꯥꯟꯗ ꯃꯣꯔꯦ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯗꯩ ꯌꯥꯡꯒꯣꯟ ꯌꯧꯕ ꯂꯝꯕꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯣꯏꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 5 ꯑꯃꯒꯤ ꯃꯃꯥꯡꯗꯗꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯀꯩꯅꯣꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔꯁꯤꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯂꯩꯔꯤꯉꯩꯗꯗꯤ ꯏꯁꯝ ꯁꯝꯅꯕ ꯌꯥꯔꯝꯗꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯁꯤ ꯃꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯦ ꯑꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯁꯤꯡꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏ ꯚꯤꯁꯥ ꯇꯧꯅꯗꯅ ꯃꯐꯝ ꯑꯃꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯐꯥꯎ ꯌꯧꯔꯛꯄ ꯌꯥꯕꯒꯤ ꯑꯀꯥꯏꯕ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯁꯨ ꯀꯩꯅꯣ ꯃꯟꯗꯂꯦꯐꯥꯎ ꯆꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯥꯐꯥꯎ ꯆꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯌꯥꯝ ꯂꯥꯏꯅ ꯐꯪꯅꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯈꯥꯗ ꯆꯠꯂꯁꯨ ꯌꯥꯔꯦ ꯃꯊꯛꯇ ꯆꯠꯂꯒꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯇ꯭ꯔꯒꯁꯨ ꯀꯜꯇꯥꯗꯒꯤ ꯆꯠꯄꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯛꯆꯨ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒꯁꯤ ꯁꯛꯆꯨ ꯃꯥꯟꯅꯩ ꯍꯧꯔꯛꯐꯝꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯗꯧꯅ ꯇꯧꯕꯅꯤꯅ ꯁꯤꯒꯤ ꯀꯥ ꯍꯦꯟꯅ ꯃꯁꯤꯒꯤ ꯅꯛꯁꯟꯅꯕ ꯃꯔꯤꯁꯤ ꯐꯨꯠꯕꯣꯜ ꯃꯦꯠꯆꯀꯨꯝꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯩ ꯑꯩꯅ ꯈꯟꯕꯗ ꯃꯁꯤꯒꯤꯁꯤ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛꯀꯨꯝꯕ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯃ꯭ꯌꯥꯟꯃꯥꯔ ꯀꯥꯡꯕꯨꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒ ꯁꯥꯟꯅꯩ ꯑꯗꯣ ꯁꯥꯟꯅꯕꯁꯤꯗ MLA ani yawi satpada moi sanaba yawbnati satpa yawbni mari sigi matungina ada moina lambi da themna pa pen da khara haibani lambi ke film si hoji yam kana sembale akoi ui more lambi si four lane oina baina sangapasi phajana adum ui ado mafum khara dadi sem solution ado masi chahi ani hongi mandadi mafum phana ai loirane na khali ada more gi lambi si bu phajana nthi jana pharaba pharagadi hoji akoi na more da sangena pung anim khai ahum sangena harise check ka letragadi pung am khai da yom check ka mong chumna torgadi ado check su tawdaba yadaba su khar leiba hojikti drug la lon ba hai tare ko adagidi masagi oijaba tan ba mioi kaya gi lambi phagom oiriba moi gi akhoi gi kano sing si khudong thiba mayam sing si moina piba khudong thiba sing si thingnam gi damakta toriba check se anda khara asina khara akhoi da di wai ado sida apil lama tawni security ki check posting se akhoi gi thaina gi traditional oiba moong matau du da check torga leiba se ai masi matam ga sana den sumi VIP oisunu misam oisunu hojikta minute manga gi matam phangba hai basi yam wang hajani aina sis pham ngang jeri si aina minute ama wangang matam da yam sangraba pot amane wakhalo maya ama phodong na yari ba pot amane ba aduna minute ba ada punghai ama manghan baga si kaimta letana khalagadi that is wrong madu sumde aduna scientific oiba curriculum technology skin da check tong na bo hona biu aduna miyang saruk chasin da su hena nungai ni aduga tourist lakpa da su apan ba thok da bo oigani ana MLA ani na pame poto ai som do oram gani lai duty tori ba mkhoi gi su hena sufficient oigani da no miyang tabir ba sing ekhoi makha ta ba tongan tongan pau sing khoi lokhoti gi mangoi na mikup amatangi ekhoi break masa matang lojage yam thun hanjarake miyang ta du leibi Wabiraganu Medilena pung kunmari chupna adongi yumda medical oxygen thinba lakpada natana installation tawwa yabagi khudong chaba pijari masita natana darkar laiba oxygen regulator amadi makhal khudingmaki oxygen mask singba puraktuna miyamgi mateng pangjari loinana anaba singamari leinaba makhal khudingmaki medical equipment sing foldable bed suction machine regulator monitor nebulizer wheelchair amadi oximeter na chingba leiba amadi waiba yabagi khudong chaba pijari adomsunga sima call to Tanabiu, Aikoi contact number 920-598-7988. Amadi Play Store the Sangbiduna Medillion F download the view.
ꯃꯤꯡ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯐꯕ ꯑꯃꯁꯨꯡ ꯐꯠꯇꯅꯁꯨ ꯂꯧꯕ ꯌꯥꯕ ꯇꯣꯉꯥꯟ ꯄꯥꯎ ꯑꯃꯈꯛ ꯊꯦꯡꯅꯔꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯃꯤ ꯈꯣꯡꯒꯤ ꯋꯥꯜ ꯑꯩꯈꯣꯏ MLA ꯆꯟꯕ ꯑꯩꯈꯣꯏ ꯋꯥꯜꯁꯤ MLA ꯁꯤꯖꯤꯟꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏ ꯈꯨꯔꯥꯏ ꯁꯤꯒꯤꯅꯤ ꯇꯥꯃꯣ ꯑꯣꯏꯔꯤꯁꯤ ꯑꯗꯨ ꯄ꯭ꯔꯦꯃꯤ ꯊꯣꯡꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯊꯦꯡꯅꯔꯕꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯥꯎ ꯄꯨꯈꯠꯂꯀꯥꯟꯗ MLAꯅ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝ ꯃꯌꯥꯝ ꯈꯟꯅꯈꯤꯕꯗꯤ ꯂꯩꯒꯕ꯭ꯔꯥꯅ ꯊꯥꯖꯩ ꯑꯗꯣ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯆꯜꯂꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯦꯃꯤ ꯈꯣꯡꯗ ꯆꯜꯂꯤꯕ ꯋꯥꯜꯁꯤ ꯌꯦꯡꯁꯤꯜꯂꯒ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯗꯦꯅ ꯊꯨꯒꯥꯏꯕꯅꯤ ꯃꯁꯤ MLAꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯌꯥꯝ ꯁꯦꯡꯅ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯃꯛꯀꯤ ꯊꯨꯒꯥꯏꯔ ꯅꯠꯇ꯭ꯔꯒ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯂꯩꯕ ꯊꯨꯒꯥꯏꯔ ꯍꯥꯏꯕꯁꯤꯅꯤ ꯃꯤꯌꯥꯝꯗ ꯍꯪꯅꯔꯤꯕ ꯋꯥꯍꯪꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯣ ꯇꯥꯃꯣ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕꯒꯤ ꯃꯇꯥꯡꯗ MLAꯅꯒ ꯊꯋꯥꯏ ꯌꯥꯎꯔꯛꯄꯁꯦ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯅꯠꯇꯕꯗꯗꯤ ꯑꯩꯗꯤ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯅꯝꯕ ꯃꯇꯝꯗ MLAꯁꯤꯡꯁꯤꯅ ꯇꯣꯡꯁꯤꯜꯂꯒ ꯃꯥꯏ ꯀꯦꯟꯗ꯭ꯔꯗ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯃꯑꯣꯡ ꯆꯨꯝꯗꯕ ꯌꯥꯝ ꯌꯥꯎꯏ ꯑꯗꯣ ꯃꯤꯌꯥꯝꯅꯁꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯌꯥꯝꯅ ꯇꯧꯕꯅꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯝꯕꯤ ꯁꯦꯝꯃꯤꯕ ꯂꯝꯕꯤꯁꯤ ꯆꯍꯤ ꯐꯥꯗꯅ ꯀꯥꯏꯕ ꯈꯣꯡ ꯆꯜꯂꯒ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯤꯡꯒꯥꯏꯕ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯑꯃꯥꯡꯕꯅꯤ ꯑꯆꯧꯕ ꯑꯃꯥꯡꯕ ꯑꯃꯅꯤ ꯊꯤꯀꯥ ꯇꯧꯔꯤꯕ ꯊꯤꯀꯥꯗꯥꯔ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯗꯦꯟ ꯑꯗꯩ ꯒꯃꯦꯟꯠꯀꯤ ꯊꯧ ꯄꯨꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯃꯗꯨꯒꯤꯗꯨ ꯁꯦꯜꯗꯨ ꯀꯥꯏꯈ꯭ꯔꯀꯥꯟꯗ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯩꯍꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣই ꯃꯤꯌꯥꯝꯒꯤꯅꯤꯅ ꯁꯤꯟꯅꯔꯝꯃꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯍꯧꯔꯣꯏ ꯑꯔꯦꯝꯕꯗ ꯃꯥꯡꯕ ꯄꯣꯠ ꯑꯃ ꯌꯥꯎꯏ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯌꯦꯡꯉꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ MLAꯅ ꯂꯧꯈꯠꯂꯛꯏꯕ MLA ꯁꯨꯁꯤꯜꯗ꯭ꯔꯣ ꯌꯥꯏꯃꯅꯒ ꯂꯧꯈꯠꯂꯛꯏꯕ ꯈꯣꯡꯊꯥꯡꯁꯦ ꯑꯩꯗꯤ ꯊꯥꯒꯠꯆꯩ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯈꯜꯂꯤ ꯄꯣꯠꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯄ꯭ꯔꯦꯃꯤ ꯈꯣꯡꯁꯤ ꯉꯁꯥꯏ ꯈꯨꯔꯥꯏꯒꯤ ꯃꯥꯒꯤ ꯑꯅꯝꯕ ꯏꯁꯤꯡꯒꯤ ꯏꯇꯤꯟꯐꯝ ꯑꯣꯏꯔꯛꯑꯀꯥꯟꯗ ꯃꯁꯤ ꯈꯣꯡꯁꯤꯅ ꯁꯤꯊꯈꯤꯕ ꯑꯣꯏꯕ ꯃꯥꯜꯂꯦ ꯏꯁꯤꯡꯁꯤ ꯑꯌꯥꯝꯕ ꯑꯗꯨꯅ ꯁꯤ ꯈꯣꯡꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯣꯏꯕꯅꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯂꯩꯀꯥꯏꯗꯁꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯨꯅ ꯂꯧꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯕ ꯈꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗ꯭ꯔꯦꯟ ꯆꯟꯕꯅꯤ ꯗ꯭ꯔꯦꯟ ꯆꯟꯕꯁꯤꯗ ꯗ꯭ꯔꯦꯟꯒꯤ ꯃꯈꯥꯁꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯅꯨꯡꯁꯤ ꯍꯥꯟꯅ ꯍꯥꯞꯄꯒ ꯅꯨꯡꯁꯤ ꯁꯨꯔꯒ ꯑꯗꯒꯤ ꯀꯪꯀ꯭ꯔꯤꯠ ꯍꯩꯔꯒ ꯇꯧꯒꯗꯕ ꯊꯕꯛꯁꯤꯗ ꯉꯁꯥꯏ ꯅꯨꯡꯁꯤ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇꯨꯗ ꯃꯊꯛꯁꯤꯗ ꯐꯛꯂꯣꯡ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯐꯛꯂꯣꯡꯗꯨ ꯃꯊꯛꯇꯨꯗ ꯀꯪꯀ꯭ꯔꯤꯠꯅ ꯇꯧꯔꯒ ꯄꯥꯅꯕ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃꯗꯨꯅꯦ ꯑꯗꯣ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯉꯁꯥꯏꯒꯤ ꯐꯛꯂꯣꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯆꯍꯤ ꯑꯃꯐꯥꯎ ꯆꯠꯄ ꯌꯥꯏꯕ ꯑꯗꯨꯒ ꯑꯗꯨꯅꯗꯤ ꯀꯨꯏꯕꯗꯤ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯉꯣꯟꯗ ꯃꯤ ꯃꯌꯥꯝꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯤꯀꯥꯁꯤꯁꯨ ꯑꯉꯛꯄ ꯊꯤꯀꯥꯅꯤꯀꯣ ꯑꯩꯈꯣꯏ ꯌꯣꯠ ꯍꯥꯞꯀꯗꯕꯗ ꯙꯔꯝꯅ ꯀꯣꯜꯂꯒ ꯍꯥꯞꯄꯦ ꯍꯥꯏꯒꯨꯝꯕ ꯑꯗꯒꯤꯗꯤ ꯌꯣꯠꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯁꯨꯝ ꯍꯩꯕ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯛꯏ ꯌꯣꯠꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯛꯏ ꯆꯤꯡꯈꯠꯂ ꯃꯇꯣꯟꯗ ꯀꯛꯑ ꯊꯝꯃꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯧꯍꯧꯕ ꯁꯨꯝꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯀꯟꯇ꯭ꯔꯦꯛ ꯋꯥꯔꯛ ꯇꯧꯔꯤꯕꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯊꯕꯛ ꯑꯃ ꯄꯤꯔꯤꯗோ ꯃꯗꯨꯒꯤ ꯁꯦꯟꯗꯣꯡꯗꯨ ꯌꯥꯎꯔꯒ ꯄꯤꯔꯕꯅꯦꯕ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯀꯥ ꯐꯪꯍꯧꯔꯔꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯦꯟꯗꯔꯗ ꯂꯥꯋꯦꯁ ꯇꯥꯕ ꯍꯥꯏꯅ ꯑꯃꯨꯛ ꯇꯧꯔꯤꯗꯣ ꯃꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯒ ꯂꯨꯄꯥ ꯂꯥꯛ 50 ꯆꯪꯉ ꯁꯨꯔꯣꯅ ꯍꯥꯏ ꯀꯥꯟꯗꯨꯗ ꯃꯣꯏꯅ ꯂꯥꯛ 55ꯗ ꯁꯨꯒꯦ ꯍꯥꯏꯕꯅꯤ 35 ꯇꯥꯊꯣꯛꯀꯦ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯗꯧꯅ ꯃꯥꯅ ꯃꯤꯅ 50 ꯆꯪꯅꯤ ꯍꯥꯏꯕ ꯄ꯭ꯔꯣꯖꯦꯛꯇꯨꯗ ꯃꯥꯅ 35ꯗ ꯁꯨꯒꯦ ꯍꯥꯏꯔꯗꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯨꯔꯥꯟꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯃꯗꯨꯒꯨꯝꯕ ꯂꯥꯋꯦꯁꯇ ꯄꯤꯔꯤꯕ ꯒꯃꯦꯟꯅ ꯄꯤꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯊꯧꯑꯣꯡꯗꯨꯁꯨꯅꯦ ꯑꯩꯈꯣꯏꯅ ꯀꯟꯗꯦꯝ ꯇꯧꯗꯣꯏꯁꯦ ꯑꯗꯨ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯋꯦꯁꯇ ꯁꯨꯗꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁ ꯃꯥꯅ ꯍꯥꯏ ꯑꯩꯒꯤ ꯃꯤ ꯑꯗꯨ ꯂꯩꯅꯤ ꯅꯣ ꯑꯗꯨ ꯂꯩꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯁ꯭ꯀꯤꯝ ꯑꯃ ꯁꯦꯝꯕ ꯀꯩꯗꯧꯒꯦ ꯁꯤꯅꯤꯗ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯛꯇ ꯁꯝꯅꯗꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤ ꯑꯗꯨꯅ MLA ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯉꯔꯥꯡꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯥꯅ ꯊꯛ ꯂꯥꯎꯅ ꯇꯧꯕꯗꯨꯗ ꯉꯁꯥꯏꯒꯤ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯀꯥꯏꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤꯗꯤ ꯀꯩꯅꯣꯗ ꯀꯟꯇ꯭ꯔꯦꯛꯇꯔꯗꯨꯅ ꯍꯥꯏꯔꯦ ꯑꯩꯅ ꯆꯟꯖꯕ ꯄꯣꯠ ꯑꯃ ꯃꯥꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯗ ꯋꯥꯀꯠꯂꯒꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯐꯔꯛ ꯇꯥꯅꯦꯕ ꯑꯗꯣ ꯁꯥꯙꯥꯔꯟ ꯑꯣꯏꯅ ꯌꯦꯡꯕꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ MLAꯅꯒ ꯊꯋꯥꯏ ꯌꯥꯎꯔꯒ ꯑꯗꯩ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯌꯥꯔꯣꯏ ꯒꯥꯏꯅ ꯃꯥꯅ ꯍꯧꯔꯛꯄ ꯏꯍꯧꯁꯦ ꯃꯁꯤ ꯌꯥꯝ ꯐꯩ ꯑꯩ ꯊꯥꯒꯠꯂꯦꯅ ꯊꯝꯖꯒꯦ ꯇꯥꯃꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯊꯛ ꯆꯠꯊꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ NGOꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕ ꯂꯩꯔꯤ ꯑꯗꯣ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯅꯍꯥꯟꯃꯁꯨ ꯆꯔꯥꯡꯄꯥꯠꯇ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯟꯕ ꯆꯠꯄꯤ ꯃꯧ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯥꯡꯅ ꯌꯥꯜꯂꯝꯕꯗꯒꯤ ꯍꯧꯖꯤꯛ ꯂꯥꯏꯀꯟꯅꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯆꯦꯛꯁꯤꯟꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯕꯁꯨ ꯂꯩꯔꯦ ꯁꯤꯗꯗꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤ ꯆꯥꯎꯈꯠꯂꯛꯏꯕ ꯂꯩꯕꯥꯛꯅꯦꯅ ꯍꯥꯏ ꯆꯥꯎꯈꯠꯂꯛꯏꯕ ꯂꯩꯕꯥꯛꯁꯤ
ꯀꯔꯥꯏ ꯐꯥꯎꯕ ꯌꯧꯕ ꯊꯥꯛꯁꯤ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯗꯤꯕꯦꯂꯞ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯦꯅ ꯈꯪꯗꯦ ꯑꯗꯣ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯂꯝꯁꯤꯗꯗꯤꯕꯀꯣ ꯏꯟꯗꯤꯌꯥꯁꯤꯃꯨꯛ ꯆꯥꯎꯈꯠꯇꯕ ꯂꯩꯕꯥꯛꯇꯤ ꯂꯩꯇꯦ ꯃꯁꯤ ꯗꯤꯕꯦꯂꯞꯄꯤꯡ ꯀꯟꯇ꯭ꯔꯤ ꯑꯣꯏꯗꯦꯀꯣ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯁꯥꯊꯤꯕ ꯅꯨꯄꯤꯁꯤꯡꯁꯤ ꯌꯥꯝ ꯊꯥꯛ ꯍꯟꯊꯅ ꯈꯜꯂꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯣꯡ ꯃꯥꯟꯅꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯤꯗ ꯇꯝꯊꯤꯅ ꯁꯨꯝ ꯌꯦꯡꯉꯒꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯂꯩꯕꯥꯛꯇꯣ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ ꯊꯣꯡ ꯃꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯃꯤꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯇꯥꯏ ꯃꯁꯤ ꯃꯅꯤꯄꯨꯔꯁꯤ ꯇꯁꯦꯡꯕꯒꯤꯗꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟꯕ ꯑꯩꯈꯣꯏꯒꯤ ꯈꯨꯂꯤꯡꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯨꯒꯁꯨ ꯅꯨꯄꯥꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯊꯤ ꯇꯥꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯑꯗꯨꯝ ꯐꯪꯕ ꯑꯗꯨꯅ ꯅꯨꯄꯤꯗ ꯆꯠꯊꯕ ꯃꯤꯑꯣꯠ ꯃꯤꯅꯩꯁꯦ ꯌꯥꯝ ꯋꯥꯡꯉꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯋꯥꯡꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅ ꯋꯥꯡꯉꯤꯕꯁꯤꯡꯁꯤ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯣꯠꯅꯕ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯂꯤꯡꯈꯠꯂꯛꯏ ꯑꯗ ꯃꯔꯥ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕ ꯃꯊꯪ ꯗ꯭ꯔꯒꯇꯒꯤꯕꯨ ꯁꯤꯅꯕꯨ ꯍꯦꯟꯅ ꯄꯤꯈꯠꯂꯛꯑꯕꯅꯤꯀꯣ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯕꯒꯤ ꯐꯔꯛ ꯇꯧꯕꯒꯤ ꯄꯤꯔꯤꯕ ꯆꯩꯔꯥꯛꯁꯤ ꯐꯅ ꯌꯥꯝꯈꯠꯂꯛꯑꯦꯕ ꯑꯗꯨꯅ ꯌꯥꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯗꯤ ꯑꯗꯨꯝ ꯆꯠꯊꯔꯤ ꯉꯔꯥꯡꯒꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏꯒꯤ ꯂꯝꯗꯨꯗ ꯀꯦꯅꯦꯜ ꯑꯃ ꯂꯩ ꯃꯥꯅꯤ ꯀꯦꯅꯦꯜꯗꯨꯗ ꯁꯤꯡ ꯌꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯡ ꯍꯥꯏꯁꯤ ꯎꯃꯪ ꯑꯣꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯁꯣꯡꯕ ꯖꯒꯥꯗꯒꯤ ꯃꯗꯨ ꯁꯤꯡ ꯌꯥꯟꯕ ꯆꯠꯄ ꯑꯣꯏꯔ ꯃꯥꯅꯤ ꯑꯗꯨꯗ ꯃꯤ ꯂꯩꯇꯕꯒꯤ ꯃꯤ ꯆꯤꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯁꯪꯗꯕ ꯅꯨꯄꯥꯁꯤꯅ ꯂꯧꯔꯒ ꯃꯉꯣꯟꯗ ꯃꯥꯕꯨ ꯑꯩꯈꯣꯏ ꯅꯝꯗꯨꯅ ꯐꯝꯂꯥꯟꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗ ꯅꯨꯄꯤꯗꯨꯅ ꯃꯄꯥꯡꯒꯜ ꯈꯔ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯍꯩ ꯁꯤꯡꯍꯧꯕꯗꯒꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯃꯨꯛꯅꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯊꯥꯡ ꯌꯥꯜꯂꯝꯃ ꯆꯦꯟꯈꯤꯕꯅꯦꯅ ꯑꯁꯨꯃꯥꯏꯅ ꯄꯥꯎ ꯇꯥꯏ ꯑꯗꯣ ꯁꯤꯒꯤꯁꯤ ꯆꯦꯟꯈꯤꯕ ꯃꯤꯗꯣ ꯑꯩ ꯅꯥꯊꯣꯛꯀꯅꯦꯕ ꯊꯥꯖꯗꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯊꯅꯝꯃꯤ ꯃꯥꯅ ꯂꯤꯠꯄ ꯐꯨꯔꯤꯠ ꯊꯅꯝꯃꯤ ꯃꯥꯅ ꯄꯥꯏꯈꯤꯕ ꯇꯥꯋꯦꯜ ꯊꯅꯝꯃꯤ ꯍꯨꯟꯗꯣꯛꯑꯝꯃꯦꯕ ꯃꯥꯒꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥꯗꯣ ꯐꯥꯔꯛꯀꯅꯤ ꯑꯗ ꯄꯨꯂꯤꯁꯀꯤ ꯍꯩꯁꯤꯡꯕꯗ ꯂꯩꯔꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯥꯔꯝ ꯆꯠꯄ ꯃꯤ ꯃꯥꯟꯗꯕ ꯃꯇꯨ ꯆꯣꯝꯕ ꯃꯈꯜꯒꯤ ꯁꯥ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯦ ꯃꯁꯤꯒꯤꯁꯤ ꯄꯨꯂꯤꯁꯅ ꯐꯥꯎ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯂꯩꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯄꯤꯜ ꯇꯧꯖꯩ ꯇꯥꯃꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯒꯤꯁꯨ ꯃꯈꯥ ꯆꯠꯊꯔꯛꯄꯁꯤꯡꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯒꯤ ꯋꯥꯊꯣꯛꯁꯨ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯩꯉꯥꯛꯅꯁꯨ ꯑꯩꯈꯣꯏ ꯁꯤꯇꯤꯁꯨ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯑꯣꯏꯍꯟꯅꯕ ꯑꯃꯁꯨꯡ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝꯁꯤꯡ ꯃꯐꯝꯗ ꯂꯥꯛꯄ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯁꯨ ꯏꯔꯥꯡ ꯍꯧꯔꯛꯇꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯑꯅꯤ ꯁꯣꯛꯑꯀꯥꯟꯗ ꯂꯂꯣꯟꯕꯤ ꯅꯨꯄꯤ ꯑꯅꯤ ꯁꯣꯛꯑꯒ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯕꯒꯤ ꯊꯧꯗꯣꯛ ꯂꯩ ꯃꯁꯤꯁꯨ ꯋꯥꯔꯣꯏꯁꯤꯟꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯁꯤꯇꯤ ꯇꯞꯅ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯂꯥꯡꯉꯛꯄꯒꯗꯤ ꯑꯩꯈꯣꯏ ꯅꯤꯟ ꯈꯣꯡꯕ ꯑꯗꯒꯤ ꯏꯔꯥꯡ ꯂꯩꯕ ꯁꯤꯇꯤ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯣ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯑꯩꯈꯣꯏꯅꯗꯤ ꯃꯊꯛꯇ ꯍꯥꯡꯉꯤꯕ ꯀꯩꯊꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯍꯥꯡꯉꯤꯕ ꯖꯒꯥꯁꯤꯡꯗ ꯄꯤꯔꯣ ꯍꯥꯏꯕ ꯐꯥꯎꯕ ꯗꯤꯃꯥꯟ ꯇꯧꯏ ꯁꯤꯗꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯇꯥꯃꯣ ꯂꯩꯉꯥꯛꯅ ꯀꯔꯤ ꯂꯧꯍꯟꯅꯤꯡꯕ ꯂꯩꯒꯦ ꯃꯁꯤꯒꯤ ꯏꯁꯨꯁꯦ ꯌꯥꯝꯅ ꯂꯥꯏꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯂꯥꯏꯗꯦ ꯑꯔꯨꯕ ꯏꯁꯨꯅꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤ ꯏꯁꯨꯁꯤꯡꯁꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯣꯏ ꯂꯩ ꯑꯗꯣ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯦ ꯍꯧꯖꯤꯛ ꯂꯤꯁ ꯑꯃ ꯏꯈꯠꯁꯦꯕ ꯂꯤꯁ ꯑꯃ ꯏꯈꯠꯂꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯣꯠꯐꯝ ꯄꯤꯔꯁꯦꯕ ꯂꯣꯏꯅꯃꯛꯀꯣ ꯑꯗꯨꯒ ꯄꯤꯕ ꯅꯣꯡꯉꯥꯟꯕꯒꯅꯦ ꯆꯞ ꯃꯥꯟꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯀꯅꯦꯕ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤ ꯃꯁꯤꯡꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯛꯏ ꯅꯣꯡꯃ ꯍꯦꯟꯒꯠꯂꯛꯆꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯟꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯄꯥꯝꯕꯩꯁꯤ ꯂꯩꯇꯦ ꯑꯗꯒꯤ ꯀꯩꯅꯣ ꯏꯁꯨꯁꯤ ꯑꯅꯤꯅꯦꯕ ꯃꯣꯏ ꯃꯌꯥꯝꯅ ꯂꯝꯕꯤꯗ ꯊꯠꯆꯜꯂꯒ ꯂꯝꯕꯤꯗ ꯌꯣꯟꯁꯤꯟꯕꯒꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯃꯣꯏꯅ ꯃꯃꯥꯡꯗ ꯊꯝꯃꯒ ꯄꯣꯠ ꯌꯣꯟꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯄꯇꯥ ꯄꯥꯏꯔꯒ ꯂꯥꯏꯁꯦꯟꯁ ꯄꯥꯏꯖꯔꯒ ꯃꯅꯨꯡꯗ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯂꯩꯇꯥꯅ ꯐꯝꯖꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯗꯨꯅ ꯄꯣꯠ ꯁꯤꯠꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯗꯦꯟ ꯑꯇꯣꯞꯄ ꯏꯁꯨ ꯑꯃꯅ ꯉꯁꯥꯏꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯅ ꯍꯤꯡꯅꯅꯕ ꯊꯣꯔꯛꯄꯒꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯖꯔꯤꯕꯗꯨ ꯀꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯄ ꯃꯌꯥꯝꯒꯤ ꯆꯩꯊꯦꯡ ꯑꯃ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯌꯦꯡꯗꯕ ꯌꯥꯗꯕ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯟꯖꯅꯤꯡꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯉꯥꯏꯑꯅ ꯑꯃ ꯂꯩꯔꯝꯃꯤ ꯉꯥꯏ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯑꯣꯔ ꯀꯛꯆꯤꯡꯗꯒꯤ ꯑꯣꯔ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡꯗꯨꯗꯒꯤ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗꯒꯤ ꯑꯌꯨꯛ ꯇꯥꯛꯃꯃꯤꯉꯩꯁꯤꯗ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯄꯣꯔꯛꯀꯅꯦꯕ ꯄꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯂꯂꯣꯟꯕꯤꯁꯤꯡ ꯀꯩꯊꯦꯜꯗ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯃꯣꯏꯅ ꯄꯣꯠꯁꯤ ꯌꯣꯟꯊꯣꯛꯑꯝꯃꯒ ꯃꯣꯏꯁꯦ ꯅꯣꯡꯉꯥꯟ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯣꯏꯁꯦ ꯃꯌꯨꯝꯗ ꯍꯟꯈꯤꯗꯣꯏꯅꯦꯕ ꯃꯗꯨ ꯉꯥꯏ ꯀꯧꯏ ꯉꯥꯏꯒꯤ ꯁꯤꯁꯇꯦꯝꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯡꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯉꯥꯏ ꯑꯣꯏꯕ ꯂꯥꯛꯏꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯑꯣꯏꯅ ꯌꯥꯎꯗꯣꯏꯅꯦ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡ ꯑꯣꯏꯅ ꯄ꯭ꯔꯣꯐꯤꯠꯇ ꯍꯦꯟꯅ ꯐꯪꯅꯕꯒꯤ ꯃꯣꯏꯁꯦ ꯐꯝꯗꯣꯏꯅꯦꯕ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯑꯃꯅꯦꯕ ꯂꯩꯁꯤꯡꯁꯦ ꯑꯁ ꯃꯥꯡꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯤ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯔꯁꯨ ꯑꯩꯅ ꯅꯩꯅꯅꯤꯡꯕ ꯀꯩꯅꯣꯁꯦ
ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯐꯥꯎꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯌꯣꯟꯅꯤꯡꯕ ꯃꯐꯝꯗ ꯂꯝꯕꯤꯕꯨ ꯆꯠꯄ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯌꯣꯜꯍꯟꯕꯗ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯌꯣꯜꯂꯒ ꯂꯥꯛꯏ ꯃꯗꯨꯅ ꯇ꯭ꯔꯥꯐꯤꯛꯇ ꯌꯥꯝ ꯀꯟꯕ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯩꯁꯨ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯌꯥꯝꯁꯨ ꯅꯨꯡꯁꯤꯖꯥꯅꯤꯗ ꯉꯁꯥꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯥꯏ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯌꯥꯝꯗ ꯄꯣꯔꯛꯑꯒ ꯑꯍꯤꯡꯒꯤ ꯄꯨꯡ 2:30 3 ꯇꯥꯔꯛꯄꯗ ꯀꯩꯊꯦꯜꯗ ꯌꯧꯔꯛꯏꯅꯦ ꯑꯗꯨꯒꯨꯝꯕꯗꯨꯗ ꯊꯥꯔ ꯌꯣꯟꯕꯗꯣ ꯃꯩꯒ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯃꯤꯒꯁꯦ ꯏꯍꯥꯡ ꯍꯥꯡꯉꯅ ꯃꯣꯏ ꯉꯥꯛꯇ ꯉꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯣ ꯃꯣꯏ ꯃꯆꯥ ꯃꯁꯨꯁꯤꯡ ꯊꯥꯛꯅꯕ ꯂꯥꯛꯆꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯣ ꯃꯇꯝ ꯑꯃ ꯄꯤꯔꯀꯥꯟꯗ ꯄꯨꯡ 9:30 ꯇꯥꯔꯗꯤ 8 ꯇꯥꯔꯒꯗꯤ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯌꯣꯟꯕ ꯌꯥꯗꯦꯅ ꯌꯣꯜꯍꯜꯂꯅꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯑꯗꯨꯝ ꯆꯠꯅꯔꯤꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯍꯔꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯔꯦ ꯍꯥꯏꯅ ꯍꯥꯏꯀꯣ ꯃꯌꯥꯝ ꯐꯤꯕꯝ ꯐꯔꯦꯅ ꯍꯥꯏ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯄꯨꯡ 9 ꯇꯥꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯩꯊꯦꯜ ꯐꯝꯕꯁꯤ ꯂꯣꯏꯁꯤꯜꯂꯣ ꯇꯥꯜꯂꯦ ꯄꯨꯂꯤꯁꯅ ꯇꯥꯜꯂꯦ ꯆꯩ ꯄꯥꯏꯔꯒ ꯇꯥꯜꯂꯤ ꯄꯣꯠ ꯆꯈꯥꯏꯑꯕ ꯃꯥꯏ ꯄꯥꯔꯒ ꯂꯥꯎꯋꯦ ꯁꯤ ꯑꯩꯈꯣꯏꯃꯛꯁꯨ ꯎꯖꯔꯦ ꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤꯗ ꯄꯨꯡ 10 ꯐꯥꯎ ꯌꯣꯟꯍꯟꯕ ꯀꯩꯗꯧꯒꯦ ꯁꯤꯅꯤ ꯄꯨꯡ 9:30 9 8:30 5 6 ꯂꯝꯕꯤ ꯁꯤꯟꯕ꯭ꯔꯥꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯌꯣꯟꯖꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯅꯤ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯅꯤꯗ ꯀꯥꯏꯒꯗꯧ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ ꯀꯥꯏꯒꯗꯧ ꯑꯣꯏꯔꯒꯗꯤ ꯌꯣꯜꯍꯟꯕ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯅꯤꯗ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤꯗ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯗꯤ ꯑꯗꯨꯅ ꯑꯇꯩ ꯃꯇꯝꯗꯗꯤ ꯌꯥꯔꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨ ꯃꯌꯥꯝꯒꯤꯅꯤ ꯇꯉꯥꯏ ꯐꯗꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯗ ꯑꯀꯥꯏꯕ ꯃꯌꯥꯝꯁꯨ ꯌꯦꯡꯗ ꯌꯥꯗꯦ ꯑꯇꯩ ꯃꯅꯨꯡꯗ ꯐꯝꯃꯤ ꯃꯌꯥꯝꯁꯨ ꯌꯦꯡꯗ ꯌꯥꯗꯦ ꯂꯝꯕꯤꯒꯤꯁꯨ ꯌꯦꯡꯗ ꯌꯥꯗꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯚꯦꯟꯗꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤꯁꯨ ꯑꯩꯈꯣꯏ ꯋꯥꯏ ꯑꯗꯨꯒ ꯃꯣꯏꯕు ꯍꯤꯡꯅꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯄꯤꯕꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯂꯝꯕꯤ ꯄꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯄꯨꯂꯤꯁꯀꯒꯤ ꯃꯔꯛꯇ ꯗꯦꯟ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅꯒ ꯂꯧꯔꯤꯕ ꯃꯥꯏ ꯈꯣꯡꯊꯥꯡꯁꯤꯡꯗꯨꯗꯤ ꯃꯇꯥꯡꯗ ꯐꯖꯗꯕ ꯌꯥꯎꯔꯦꯕ ꯂꯝꯕꯤ ꯃꯌꯥꯏꯗꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯄꯤꯁꯜꯂꯒ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯗꯨꯅ ꯃꯇꯥꯏꯗ ꯉꯥꯛꯇ ꯐꯝꯖꯕ ꯀꯩꯗꯧꯒꯦ ꯁꯤꯅꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯐꯝꯃꯒ 9 ꯐꯥꯎ 10 ꯐꯥꯎ ꯐꯝꯃ ꯀꯩꯗꯧꯒꯦ ꯁꯤꯅꯤ ꯉꯥꯎꯗꯅ ꯄꯨꯂꯤꯁꯁꯤꯡꯗꯣ ꯀꯔꯤꯒꯤ ꯉꯥꯡꯅꯤꯡꯗꯦ ꯐꯝꯖꯅꯨ ꯀꯩꯅꯣ ꯑꯩꯈꯣই ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨ ꯂꯩꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯣ ꯄꯨꯡ 8 ꯐꯥꯎꯗ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯄꯣꯠ ꯌꯣꯟꯖꯔꯦ ꯑꯗꯒꯤ ꯃꯌꯥꯝꯁꯨ ꯂꯩꯕ ꯂꯥꯛꯆꯔꯦ ꯀꯥꯏꯁꯤ ꯑꯐꯕ ꯄꯥꯎ ꯅꯠꯇꯕ꯭ꯔꯣ ꯁꯤ ꯑꯣꯏꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤꯅ ꯃꯣꯏꯅ ꯇꯥꯜꯂꯤ ꯀꯩꯒꯤꯅꯣ ꯁꯤꯅꯤꯗ ꯏꯝꯐꯥꯜ ꯁꯤꯇꯤꯗ ꯆꯥꯎꯈꯠꯂꯦꯅ ꯁꯇꯔꯗꯦ ꯅꯥꯏꯠ ꯍꯧꯗꯣꯛꯑꯝꯃꯤ ꯃꯇꯝ ꯈꯔ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯇꯣꯛꯈꯤ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯍꯥꯏꯕ ꯍꯤꯔꯝꯁꯤ ꯃꯇꯥꯡꯁꯤꯗ ꯇꯥꯃꯣ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯣꯉꯥꯟꯕ ꯀꯟꯚꯦꯟꯁꯟꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯃꯣꯠ ꯂꯧꯔꯒ ꯑꯩꯈꯣꯏ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯕꯗ ꯐꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯃꯤ ꯑꯗꯣ ꯇꯥꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯁꯨ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏ ꯏꯁꯇꯦꯠꯁꯤ ꯏꯁꯨꯁꯨ ꯋꯥꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤꯒꯤ ꯅꯍꯥꯁꯤꯡ ꯉꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗꯤ ꯖꯥꯇꯤꯒꯤ ꯌꯨꯝꯕꯤꯅꯤ ꯍꯥꯏꯅꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕꯁꯤ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ ꯑꯦꯛꯖꯥꯝ ꯂꯩꯔꯤꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯄꯦꯒꯣꯛꯇꯥꯒꯨꯝꯕ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡ ꯃꯈꯣꯏ ꯇꯣꯉꯥꯟꯕ 7Pꯒꯤ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯥꯜꯂꯀꯥꯟꯗ ꯍꯧꯖꯤꯛ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯣꯖꯥꯁꯤꯡ ꯊꯕꯛ ꯂꯦꯞꯄ ꯁꯤꯟꯊꯥ ꯂꯦꯞꯄ ꯇꯧꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯅꯤꯃꯛ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯣꯏꯗꯕꯒꯤ ꯐꯤꯔꯦꯞ ꯐꯥꯎꯕ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣই ꯂꯩꯉꯥꯛꯇ ꯑꯀꯟꯕ ꯁꯤꯟ ꯋꯥ ꯊꯝꯃꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯇꯥꯃꯣ ꯐꯦꯒꯣꯛꯇꯥ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯃꯤनेꯁꯟꯁꯤꯗ ꯑꯀꯥꯏꯕ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯃꯁꯤꯗ ꯇꯥꯃꯣ ꯀꯩ ꯊꯝꯕꯤꯅꯤꯡꯒꯦ ꯐꯦꯒꯣꯛꯇꯥꯒꯤ ꯍꯧꯖꯤꯛ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪꯁꯤ ꯑꯩ ꯍꯧꯔꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯊꯕꯛ ꯂꯦꯞꯄ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯇꯣꯛꯑꯦ ꯍꯥꯏꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯇꯣꯛꯑꯗꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯅꯤ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯀꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯒꯃꯦꯟꯀꯤ ꯀꯣꯂꯦꯖꯁꯤ ꯃꯔꯨꯑꯣꯏꯕ ꯀꯣꯂꯦꯖ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯃꯊꯛꯈꯩꯗꯤ ꯑꯅꯝꯕ ꯀꯣꯂꯦꯖꯁꯤꯡꯗ ꯂꯣꯏꯅꯃꯛ ꯒꯃꯦꯟ ꯀꯣꯂꯦꯖꯁꯤꯡꯗ ꯂꯣꯏꯅꯃꯛ ꯑꯅꯝꯕ ꯇꯝꯅꯩ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯁꯤꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯕꯤꯗꯕ ꯄꯣꯠꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯃꯁꯤ ꯁꯦꯃꯤꯁꯇꯔ ꯁꯤꯁꯇꯦꯝꯅꯤ ꯊꯥ 6 ꯈꯨꯗꯤꯡꯒꯤ ꯄꯩꯈꯥ ꯇꯧꯗ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯅꯣꯡꯃ ꯀ꯭ꯂꯥꯁ ꯇꯧꯗꯕ ꯑꯁꯤ ꯌꯥꯝ ꯃꯥꯡꯉꯦ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯗꯨꯅ ꯁꯤ ꯀꯗꯥꯏꯗꯒꯤ ꯊꯣꯔꯛꯄꯅꯣ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯗꯤꯃꯥꯟꯁꯦ ꯑꯅꯤꯈꯛ ꯇꯥꯜꯂꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ 7 ꯄꯦ UGCꯒꯤ ꯃꯈꯥꯗ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠ ꯑꯃꯅꯤ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯔꯦꯒꯨꯂꯦꯁꯟ ꯑꯃ ꯁꯦꯝꯃꯨ ꯍꯥꯏꯕꯅꯤ ꯔꯦꯒꯨꯂꯦꯁꯟꯁꯤ ꯃꯥꯒꯤ ꯁꯥꯔꯚꯤꯁ ꯃꯦꯇꯔꯒꯤ ꯑꯅꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏ ꯑꯗꯨ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨ ꯒꯃꯦꯟꯅ 3 times ꯌꯥꯔꯦ ꯀꯦꯕꯤꯅꯦꯠꯇ ꯐꯥꯎꯗ ꯏꯟ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯌꯥꯔꯦ ꯀꯦꯕꯤꯅꯦꯠꯇ ꯏꯟ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯏꯟ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯦꯕꯤꯅꯦꯠꯀꯤ ꯋꯥꯔꯦꯞꯄꯨ ꯏꯟ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯌꯥꯔꯦ ꯍꯥꯏꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯣꯏ ꯑꯗꯣ ꯑꯣꯖꯥꯁꯤꯡꯒꯤ ꯗꯤꯃꯥꯟꯁꯦ ꯑꯩ ꯃꯔꯝ ꯌꯥꯝ ꯆꯥꯏꯅ ꯈꯜꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤꯅꯦꯕꯀꯣ 1 tax ꯑꯗꯒꯤꯗꯤ 1 country ꯀꯥꯏꯅ ꯗꯦꯟ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯤ 1 salary ꯁꯨ ꯇꯉꯥꯏ ꯐꯗꯦ
ꯁꯦꯂꯔꯤ ꯁꯦ ꯑꯩꯈꯣꯏ ꯍꯥꯏꯁꯤꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯥꯏ ꯄꯤꯔꯝ ꯊꯣꯛꯄ ꯇꯣꯂꯣꯞ ꯑꯃ ꯂꯩꯖꯩ ꯃꯌꯥꯝꯅ ꯈꯪꯉꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯃꯦꯟ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯣꯂꯣꯞ ꯃꯌꯥꯝ ꯑꯃ ꯂꯩ ꯗꯦꯟ ꯑꯗꯒꯤ IPS ꯀꯩꯅꯣ IS ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯇꯣꯂꯣꯞ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯀꯥꯡꯂꯣꯟꯒꯤ ꯃꯈꯥꯗ ꯁꯦꯝꯃꯒ ꯂꯩ ꯁꯦꯟꯇ꯭ꯔꯦꯜ ꯁꯥꯔꯚꯤꯁꯀꯤꯗꯤ 2016ꯒꯤ ꯖꯅꯋꯥꯔꯤ ꯑꯃꯗꯒꯤ ꯐꯪꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯅ ꯍꯧꯖꯤꯛꯁꯤ ꯄꯤ ꯈꯪꯗꯦ ꯄꯤꯗꯦ ꯈꯪꯗꯦ ꯅꯣꯁꯅꯦꯜꯂꯤ ꯄꯤꯔꯦꯅ ꯂꯧꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯐꯪꯗꯕ DA ꯈꯔ ꯍꯥꯞꯄꯒ ꯂꯩꯔꯦ ꯑꯗꯨꯒ DA ꯈꯔ ꯍꯥꯞꯆꯜꯂꯒ ꯑꯗꯨꯝ ꯆꯂꯥꯏꯔꯤ ꯑꯗꯣ ꯁ꯭ꯇꯦꯠꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅꯤ나 ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯏ ꯒꯃꯦꯟꯁꯨ ꯑꯗꯨꯝ ꯈꯥꯡꯉꯤ ꯑꯗꯣ ꯑꯇꯩ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗꯤ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯣꯂꯦꯖꯒꯤ ꯒꯃꯦꯟ ꯀꯣꯂꯦꯖ 39 ꯍꯥꯏꯇꯥꯔꯦꯀꯣ 39시ꯒꯤꯗꯤ ꯃꯣꯏꯅ ꯒꯃꯦꯟꯅ ꯍꯧꯖꯤꯛꯐꯥꯎ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯗꯕꯁꯦ ꯃꯁꯤ ꯂꯥꯜꯂꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯣꯖꯥꯁꯤꯡꯒꯤ ꯗꯤꯃꯥꯟꯁꯦ ꯄꯤꯕ ꯆꯨꯝꯃꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯇꯣꯂꯣꯞꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯕ ꯆꯨꯝꯗꯦ ꯒꯃꯦꯟꯅ ꯌꯥꯝ ꯆꯥꯎꯅ ꯄꯤꯕꯒꯤꯗ ꯃꯤꯇꯥꯕꯤꯒꯅꯨ ꯃꯤꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯤꯔꯒ ꯂꯥꯛꯄ ꯄꯔꯝꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯀꯗꯕꯅꯤ ꯑꯗꯣ ꯀꯔꯤꯒꯤ ꯄꯤꯕ ꯌꯥꯗ꯭ꯔꯤꯅꯣ ꯍꯥꯏꯕꯗꯨ ꯁꯦꯜ ꯂꯩꯇꯕꯗꯅꯦ ꯄꯤꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯕꯅꯤꯀꯣ ꯁꯦꯜ ꯂꯩꯇꯦꯅ ꯑꯩꯒꯤ ꯐꯤ ꯑꯃ ꯂꯩꯕꯗ ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯗꯗꯤ ꯍꯌꯦꯡ ꯂꯩꯒꯦ ꯍꯪꯆꯤꯠ ꯂꯩꯒꯦ ꯍꯥꯏꯕ ꯌꯥꯅꯦꯕꯀꯣ ꯑꯗꯣ ꯇꯣꯂꯣꯞꯀꯤ ꯃꯇꯥꯡꯗꯗꯤ ꯍꯌꯦꯡ ꯄꯤ ꯍꯪꯆꯤꯠ ꯄꯤꯒꯦ ꯌꯥꯄꯣꯟꯇꯦ ꯃꯗꯨꯅ ꯏꯃꯨꯡ ꯄꯨꯅꯔꯤꯅꯦ ꯍꯥꯏꯕꯁꯤꯃ ꯀꯥꯎꯅꯔꯣꯏꯗꯕ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡꯁꯤ ꯊꯤꯀꯥ ꯇꯧ ꯇꯥꯕꯅꯦꯕ ꯁꯄ꯭ꯂꯥꯏ ꯇꯧ ꯇꯥꯕꯅꯦ ꯑꯇꯣꯞꯄ ꯂꯝꯕꯤ ꯊꯤ ꯇꯥꯕꯅꯦꯕ ꯑꯩꯒꯤ ꯏꯃꯨꯡ ꯄꯨꯅꯕꯒꯤꯗꯃꯛꯇ ꯁꯤ ꯄꯣꯠꯁꯦ ꯂꯝꯕꯤꯁꯦ ꯇꯧꯗꯅꯕ ꯒꯃꯦꯟꯅ ꯌꯥꯝ ꯀꯟꯅ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕ ꯆꯨꯝꯃꯤ ꯑꯀꯣꯟꯕꯗ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯣꯖꯥꯁꯤꯡꯒ ꯒꯃꯦꯟꯒꯁꯦ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯍꯟꯅꯤꯡꯉꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯝꯃꯤꯟꯅꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯒꯃꯦꯟꯁꯨ ꯄꯤꯅꯤꯡꯉꯝꯒꯅꯤ ꯃꯥꯒꯤ ꯏꯝꯄ꯭ꯂꯣꯌꯤꯕꯨ ꯑꯣꯖꯥꯁꯤꯡꯕꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯑꯋꯥꯡꯕ ꯇꯣꯂꯣꯞ ꯄꯤꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯄꯤꯅꯤꯡꯉꯝꯒꯅꯤ ꯑꯗꯣ ꯉꯝꯗꯕꯅ ꯀꯔꯤ ꯌꯥꯎꯏ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯒꯤ ꯗꯤꯃꯥꯟꯗꯅ ꯀꯥ ꯍꯦꯟꯕ ꯀꯔꯤ ꯌꯥꯎꯏ ꯐꯝꯃꯤꯟꯅꯔꯒ ꯁꯤꯃ ꯌꯥꯏ ꯁꯤꯃ ꯌꯥꯗꯦ ꯑꯗꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯑꯝꯇ ꯇꯧꯅꯕꯤꯌꯨ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯂꯦꯞꯄꯒꯤ ꯐꯤꯕꯝꯁꯦ ꯃꯁꯤꯃꯇꯗꯤ ꯍꯟꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯃꯥꯡꯉꯕꯅꯤꯀꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯃꯥꯡꯕꯁꯦ ꯑꯣꯖꯥꯁꯤꯡꯅ ꯀꯟꯕꯤꯌꯨ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯎꯁꯟꯕꯤꯒꯅꯣꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯇꯥꯃꯣꯒꯤ ꯁꯤꯟꯕ ꯃꯌꯥꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯤꯖꯤꯡ ꯗ ꯚꯣꯏꯁꯇ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯟꯅꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯃꯣ ꯍꯦꯃꯟꯇꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯤꯖꯤꯡ ꯗ ꯚꯣꯏꯁ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯄꯤꯅꯕꯤꯁꯤ